Gini haiba thokdok tangasi Nagaland ki Chumukedima district ki Mejifema subdivision konba Mova Khulda Chaona Hingsa Thoktuna yumkea mai thaki bagalina Chaona Amata Thokhre hairi pawsi gi matungina lamgi matang da yetna bakhara thokpadage Mova Khulda angami amsung kuki gi khunja sing gi marakta Chaona ungkhanaba lerakpadage ayuk pung tararom tarakpa matamdagi Hingsa gi thokdok sing thokpa horakibani mungnari banakalanina nungna thomnaduna phuna chainarakpaga loinana yum mai thaba horakibani thokdok aduda gari kya su mai cha ke hairi numit yungba matam fawba thokiba Hingsa gi thokdok aduda police personnel ani yauna mioi khara asopa nangki hairi Hingsa thorpadagi authority na ahenba security force thajinduna irang adu laksina bohonaki amaromda Dimapur gi deputy commissioner of police crime PRO na thador ki basero lamada Sakroma Public Organization amasung Mova Khul yauna thokiba irang asi control tawrga thamli security force deploy tawbaga loina national highway number 29 da mahuksagumna sathok sasin tawba yahan khrei miyamna ingtha tapthana leibaga loina lobo khutta paiduna thabak tawdana basu appeal tawki Nagaland gi deputy chief minister Y Patton na social media platform X da thagalakpa post amada miyam gi punsi amasung lanthum manghan taanaba singnaduna santi thugaina pasatharak pathabak thoram sing haksina lawgani haina fogdoki Chumukedima si Dimapur gi kilometer 13 rom tamak lapa leiba Dimapur amasung Kohima gi hek mathang da miyam na taba district nei